Hello everyone, ngasi Kanglayan Paknam namba mu yengminarase yam tangna phangba kainota yanganglada namjadoini ko pambi se aina ne phuktat ke na tawrabane basi maru se sigiraboi ningure duga hantak nong chubasida ne loin chongkhale mana je lekthabasu yaure adu chatawsu leire dam hektatlasi na hektatle mana ga yam pamu yebo ko pamu bude dum heage pambi ani ne ba do makhong da ne chongdi chongkhale phanam di yame charam di yar ni tu amuk yombai di yar ni mana se mari mangang ti sure amuk la amuk he urage la sina kaino ne tu loi segare moi ge koi gi nong na phudat bado adu gi ni to mahai cha dring e da chatpana ha do re den laphoi je laphu je pandi palaka do rabane ba adu makhong da su si su macha yam chongkhale laphu je pamu ye yamna ni mayam Kanglayan Paknam mong yengminarase haiba hitaba hauba hautaba dudi khangde ko ado mayan se sileire maroi nakupine sisu aina cherang da thaba dune bako ado aina kakthatle aduga moro atek pakhara de Kanglayan se tingthoaga khoigi kaba kaba isinga sabada phutu ebako yam kana boil tok thokpade na taba do kaba kaba phutuaga chamthoaga amuk thammine bako do mayam mong yengminarase kamaina Kanglayan Paknam tawge do ado beson kara hapirani beson se sije chana dagi khoigi machine da sungba khoigi isan sungjabado adu do khoi imana bimna pirakpane bako packet ki nateba khoigi chana dai sungbudu adu maina moina taaga pirakpane bako de machu kara hapirani aduga khoigi garam masala kitang hapirani ko yamdi hapat nataba garam masala kitang aduga khoigi morok se aina si chili flakes se khara hape sidi sada bidune bako ado kitang aina khara hape da thum khara hapani aduga sigai si mayan se pula mix toraga noi khai binarani ising hapta bidani ko ai ising hapta bida smaina ngasai gi maroi mapang kari kra mayam se tilo hapasu dum yai ko da aina maroi na kupi hapamne tilo se haparoi gen haptre adu ngari sina sida aina ngari phutlaga kano tawbane phutlaga lauraga oina tawre lauraga koigi u morok batek amtang hape bako adune tawraga nai khai bire sumaina aidi khon jam season nei bako ngari tawbuse kutta yam yugalena adu sumai tawraga tum sisu yauri ni ko ngari de maru se adum yaudoi ni ngari je khara cha chaw dune ba sek mai ge ngari achaw budune bako koi se kano dagi sek mai dagi nakcha na ngam leirame do mana pirakpane adu pamuye to change sumaina aduga sige pulap to chanminarane bako I have ding sai ising hapaga tawbudo tawdabida aina ising haptabida sumaina oina mathanda thokjarakpa mahiduna dum namdoine bako ado yamdi hawbune sumaina Kanglayan Paknam tawbuje ado nahangai di yang laje yang wana phangdabida koigi akangbanaga nambane bado akangbana nambadi mahauji kitang watleba ada aina mana se fresh oina pankhalakpasida masidi hiago ina nammage na namjarage tawbane mayam yam pamu na hi isani yangang lagaje makhong da yam chongkhat lore yangang do sida yangang la sida manam na thaba mamang na thaba khangde ko idi adum sumaina manam na ju thari mamang na ju thare mai flavor du dang lore manam du dang duga sumaina yomjan birani la sina yangang la sina sumaina yomjan birani ko aduga la tamu yomjan doine ngasai la du yam phasadrabane bako ngasai ani hekpa la du asumaina tawe khangde yam chadi chaninge du la ga jengom tuiba loire loi segai dan loirabane nuksit ka nongana phudat pada ko ado aina mari manga thajalaga sumaina oina tawrage na tawgani la se loi segai rabani na aina ado sumai tawraga steam ngaktang tawbirani steam se aina cooker da tawbudo cooker se kitang nungai ten aina sumaina phutpa kanda steam oiba kanda mathak makha onthong onjin tawraga steam tawtho yaidana ado steam tawbu loraga yairaga adum loire sumaina mayam hawgadra hawroidra dudi khangdre ado koi husband hat yam hawe na hairame ko ado ai ju charaga dum khangani mana hana chagebani na mana hana kano tawre hawe na harame as ngasigi Kanglayan Paknam sidi ngasigi Kanglayan Paknam ji bi yam hawe kai tarambani ado mayam mathangi recipe da muk thengnarase. Thank you for watching my video.